ꯈꯟꯕꯤꯕ ꯌꯥꯔꯣꯏꯅꯦꯕ ꯈꯟꯕꯤꯗꯦꯕ ꯑꯝꯇ ꯉꯥꯏꯈꯣ ꯈꯝꯃꯝꯗꯧ ꯃꯥꯜꯂꯒ ꯈꯝꯃꯝꯗꯦꯅꯦ ꯁꯦ ꯃꯤ ꯑꯝꯇ ꯈꯥꯝꯗꯦꯅꯦ ꯇꯧꯔꯤꯁꯦ ꯉꯥꯏꯈꯣ ꯑꯝꯇ ꯈꯥꯝꯃꯨꯅꯦ ꯀꯩꯅꯣ ꯑꯁ ꯀꯩꯗꯧꯔꯒꯦ ꯃꯤ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯥꯒꯤꯁꯦ ꯀꯩ ꯌꯥꯗ꯭ꯔꯒꯦ ꯑꯝꯇ ꯌꯦꯡꯕꯤꯔꯨꯒꯦꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯏꯃꯤꯡ ꯌꯥꯝ ꯆꯥꯗꯦ ꯅꯪ ꯑꯃꯨꯛ ꯉꯁꯥꯏ ꯄꯤꯛꯑꯞ ꯇꯧꯕꯩ ꯊꯦꯡꯉꯦ ꯑꯩ ꯉꯝꯃꯔꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯨꯏꯔꯣꯏꯁꯦ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯣꯕ ꯑꯩ ꯍꯟꯗꯛꯀꯤ ꯐ꯭ꯔꯥꯏꯗꯦꯗꯣ ꯅꯪꯒꯤ ꯁꯤꯐꯇꯣ ꯇꯧꯕꯤꯔꯒꯦꯕ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯄꯨꯂꯞ ꯑꯣꯐ ꯑꯣꯏꯅꯕ ꯅꯪꯒꯤ ꯀꯣ ꯉꯥꯏꯔꯝꯃꯣꯕ ꯑꯗꯣ ꯊꯨꯗꯤ ꯊꯨꯔꯛꯎꯀꯣ ꯊꯦꯡꯉꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯠꯆꯈꯤꯁꯅꯤ ꯅꯪ ꯍꯨꯟꯗꯣꯛꯑꯝꯃꯒ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯇꯌꯥꯔꯁꯦ ꯄꯪꯆꯔ ꯑꯣꯏꯈ꯭ꯔꯦ ꯁ꯭ꯄꯤꯌꯔ ꯇꯥꯌꯔꯗꯤ ꯌꯥꯎꯕ꯭ꯔꯣ ꯍꯣꯏ ꯌꯥꯎꯋꯦ ꯑꯩꯅ ꯁꯤꯟꯕꯗꯣ ꯉꯝꯗ꯭ꯔꯕ ꯑꯗꯨꯗꯤ ꯑꯩ ꯁꯤꯟꯕꯤꯒꯦ ꯌꯥꯅꯤꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯥꯛꯇꯪ ꯉꯥꯏꯈꯨꯑꯣ ꯀꯩꯗꯧꯔꯒꯦ ꯊꯕꯛ ꯑꯊꯨꯕ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯣ ꯌꯥꯅꯤ ꯀꯩꯁꯨ ꯂꯩꯇꯦꯗ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯃꯤꯅ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯁꯨꯝ ꯇꯧ ꯂꯩ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯉꯥꯏꯌꯣꯕ ꯑꯩ ꯃꯥꯒꯤ ꯇꯌꯥꯔꯁꯦ ꯁꯤꯟꯗ ꯌꯥꯔꯔꯣꯏꯕ ꯉꯝꯃꯔꯣꯏꯀꯣ ꯑꯗꯨ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯕꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯂꯥꯛꯑꯣ ꯁꯠ ꯇꯣꯡꯉꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯃꯥꯏꯅ ꯃꯤꯕꯨ ꯁꯨꯃꯥꯏꯅ ꯊꯝꯃꯝꯗꯣꯏꯅꯣ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯅꯅꯦ ꯅꯪ ꯇꯣꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯆꯠꯈ꯭ꯔꯅꯤ ꯊꯣꯏꯕꯤ ꯑꯩ ꯉꯁꯤ ꯊꯦꯡꯕ ꯌꯥꯔꯣꯏ ꯅꯪ ꯈꯪꯉꯤꯗꯨꯅꯤ ꯄ꯭ꯔꯃꯣꯁꯟꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯑꯩ ꯃꯤꯁ ꯇꯧꯕ ꯌꯥꯔꯣꯏꯌꯦ ꯄ꯭ꯔꯃꯣꯁꯟꯗꯣ ꯅꯪꯅ ꯀꯩꯁꯨ ꯐꯪꯉꯣꯏꯌꯦ ꯑꯗꯨꯅꯅꯦ ꯏꯟꯇꯔꯚ꯭ꯌꯨ ꯅꯪꯕ ꯅꯪꯗꯕ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯆꯥꯟꯁꯅꯦꯃꯤ ꯈꯪꯉꯦ ꯑꯗꯣ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏꯌꯦ ꯅꯪ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯁꯤꯆꯨꯋꯦꯁꯟ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯍꯦ ꯅꯪꯒꯤ ꯇ꯭ꯔꯦꯖꯦꯗꯤꯒꯤ ꯋꯥꯔꯤꯗꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯅꯩꯅꯕꯤꯔꯛꯑꯅꯨ ꯑꯩꯁꯨꯅꯦ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯃꯤꯁ ꯇꯧꯕ ꯌꯥꯗꯦ ꯄ꯭ꯔꯃꯣꯁꯟꯗꯣ ꯅꯪ ꯈꯛꯇꯔꯣ ꯄꯥꯝꯃꯤꯁꯦ ꯑꯁ ꯑꯗꯨꯅ ꯅꯪ ꯁꯤꯗ ꯂꯩꯍꯧꯔꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯩꯗꯤ ꯆꯠꯂꯦꯀꯣ ꯕꯥꯏ ꯕꯥꯏ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯌꯥꯔ ꯁꯤꯟꯇꯣꯛꯑꯁꯦ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯃ ꯐꯥꯎꯗꯤ ꯄꯟꯊꯨꯡꯐꯝ ꯌꯧꯕ ꯐꯩꯗꯅ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯕꯗꯨꯒ ꯈꯟꯅꯔ ꯃꯥꯜꯂꯦ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯦ ꯑꯩ ꯇꯌꯥꯔꯁꯦ ꯁꯠ ꯁꯠ ꯑꯝꯇ ꯁꯤꯟꯇꯣꯔꯛꯈꯤꯒꯦꯀꯣ ꯍꯣꯏ ꯒꯥꯔꯤꯅ ꯑꯩꯒꯣꯏ ꯃꯥꯁ ꯁꯤꯔꯦ ꯑꯌꯣ 야대버시 날 구워 가리니나 아무 왜 감대봐 ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯍꯣꯏ ꯍꯪꯉꯣ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯥꯍꯧꯕꯅꯦ ꯉꯁꯤꯁꯦ ꯁꯣꯝꯒꯤ ꯏꯟꯇꯔꯚ꯭ꯌꯨꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯁ ꯃꯦꯅꯦꯖꯔꯗꯣ ꯔꯤꯇꯥꯌꯔ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯅꯦꯖꯔꯗꯣ ꯂꯥꯛꯑꯒ ꯑꯅꯧꯕ ꯕ꯭ꯔꯥꯟꯁ ꯃꯦꯅꯦꯖꯔ ꯈꯟꯒꯗꯕ ꯁ꯭ꯇꯥꯐ ꯂꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯌꯦ ꯑꯗꯨꯗ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯁꯤꯔꯥꯅ ꯁꯨꯝ ꯇꯧꯕꯅꯤꯗ ꯍꯩꯃꯥ ꯑꯁ ꯑꯗꯨꯗꯤ ꯅꯪ ꯊꯦꯡꯗ꯭ꯔꯤꯕꯣ ꯑꯁ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯃꯤꯁ ꯇꯧꯔꯗꯤ ꯑꯗꯨꯃꯥꯏ ꯈꯟꯕꯤꯒꯅꯨꯗ ꯃꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯏꯊꯧꯅꯦꯅ ꯈꯟꯖꯩ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄ꯭ꯔꯃꯣꯁꯟꯗꯣ ꯐꯪꯗ꯭ꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯇꯥꯍꯧꯋꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯆꯠꯄ ꯈꯣꯠꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯊꯟꯗꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯩꯕꯅꯦ ꯄ꯭ꯔꯃꯣꯁꯟꯗꯣ ꯐꯪꯉꯒꯗꯤ ꯇꯣꯂꯣꯞꯇꯣ ꯈꯔ ꯍꯦꯟꯒꯠꯂꯒ ꯌꯨꯝꯒꯤ ꯃꯇꯦꯡ ꯈꯔ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯟꯕꯅꯦ
ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤ ꯂꯩꯔꯤ ꯅꯪꯒꯨꯝꯕ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯁꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗꯗꯤ ꯌꯥꯝ ꯇꯥꯡꯉꯤ ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯁꯤꯡ ꯑꯩꯒꯤꯅ ꯆꯤꯡꯈꯩ ꯅꯤꯡꯁꯤꯡ ꯅꯪꯒꯤ ꯇꯌꯥꯔꯁꯦ ꯌꯥꯔꯦ ꯆꯠꯄ ꯌꯥꯔꯅꯤ ꯁꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯕꯛ ꯃꯐꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ ꯑꯩꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯒꯕꯨ ꯅꯪꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯀꯩꯅꯣ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯑꯗꯨꯝ ꯆꯠꯂꯒꯦ ꯅꯪꯒꯤ ꯊꯕꯛꯇ ꯑꯃꯨꯛ ꯑꯌꯦꯠꯄ ꯑꯣꯏꯔꯅꯤꯌꯦ ꯌꯥꯗꯦ ꯌꯥꯗꯦ ꯅꯪꯒꯤ ꯊꯕꯛ ꯃꯐꯝꯗꯣ ꯀꯥꯏꯗꯅꯣ ꯍꯥꯏꯌꯣ ꯑꯩ ꯊꯤꯟꯕꯤꯔꯝꯒꯦ ꯑꯩꯁꯨ ꯋꯥꯈꯜ ꯈꯤꯇꯪꯇꯁꯨ ꯅꯨꯡꯉꯥꯏꯍꯧꯅꯕ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯂꯝꯐꯦꯜ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯁ꯭ꯇꯣꯔ ꯕ꯭ꯔꯥꯟꯁꯇ ꯑꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯦ ꯆꯠꯂꯁꯤꯀꯣ ꯇꯣꯡꯈꯠꯂꯣ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯊꯤꯟꯕꯤꯔꯝꯕꯒꯤ ꯊꯦꯡꯛ ꯌꯨ ꯉꯥꯏꯈꯣ ꯑꯩꯁꯨ ꯄꯣꯠ ꯈꯤꯇꯪ ꯂꯩꯈꯤꯒꯦ ꯇꯧꯕꯅꯦ ꯆꯪꯃꯤꯟꯅꯈꯤꯁꯦ ꯍꯣꯏ ꯌꯥꯏ ꯍꯣꯏ ꯁꯥꯔ ꯃꯦꯝ ꯑꯩ ꯃꯦꯝꯒꯤ ꯃꯦꯁꯦꯖ ꯐꯪꯉꯦ ꯒꯥꯔꯤ ꯑꯦꯔꯦꯟꯖ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦ ꯁꯥꯔꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯃꯦꯝꯁꯦ ꯅꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯗꯣꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯅꯦꯖꯔꯗꯣ ꯃꯦꯝꯁꯤꯅꯤ ꯃꯦꯝ ꯃꯦꯝ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯕ ꯇꯧꯁꯤ ꯉꯥꯏꯈꯣ ꯑꯩ ꯉꯁꯤ ꯀꯅꯥꯝꯇꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯣꯏ ꯃꯦꯅꯦꯖꯔꯒꯤ ꯄꯣꯖꯤꯁꯟꯁꯦ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ ꯑꯩꯅ ꯑꯣꯜꯔꯦꯗꯤ ꯗꯤꯁꯥꯏꯠ ꯇꯧꯔꯦ ꯗꯤꯁꯥꯏꯠ ꯇꯧꯔꯦ ꯍꯥꯏꯕ ꯀꯅꯥ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯃꯦꯅꯦꯖꯔꯁꯦ ꯆꯤꯡꯈꯩꯅ ꯑꯣꯏꯔꯅꯤ ꯃꯦꯝ ꯃꯥꯁꯦ ꯌꯥꯝꯅ ꯐꯕ ꯕ꯭ꯔꯥꯟꯁ ꯃꯦꯅꯦꯖꯔ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ ꯆꯤꯡꯈꯩꯅ ꯀꯃꯥꯏꯅ ꯆꯤꯡꯈꯩꯒꯨꯝꯕ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯒꯤ ꯈꯟꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯌꯥꯝꯅ ꯇꯥꯡꯕ ꯃꯒꯨꯟꯅꯤ ꯃꯥꯅ ꯀꯝꯄꯅꯤꯁꯤꯒꯤ ꯀꯥꯟꯅꯕ ꯌꯥꯝꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯃꯤꯡ ꯀꯧꯅꯔꯒ ꯅꯤꯡꯁꯤꯡ ꯑꯗꯨꯝ ꯀꯧꯋꯣ ꯍꯣꯏ ꯅꯤꯡꯁꯤꯡ ꯑꯩ ꯊꯕꯛ ꯀꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯒꯅꯤ ꯅꯤꯡꯁꯤꯡꯒꯤ ꯊꯥꯖꯕꯁꯦ ꯑꯩ ꯁꯨꯡꯀꯥꯏ ꯀꯥꯏꯍꯜꯂꯣꯏ ꯑꯩ ꯂꯥꯛꯑꯦ ꯀꯥꯏꯅꯣ ꯅꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯤꯗꯨꯕꯨ ꯀꯥꯏꯅꯣ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯣꯏ ꯊꯣꯏꯕꯤ ꯃꯦꯅꯦꯖꯔꯒꯤ ꯄꯣꯖꯤꯁꯟ ꯍꯧꯖꯤꯛ ꯍꯥꯡꯗ꯭ꯔꯦ ꯁꯦꯂꯦꯛꯁꯟ ꯇꯧꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯅꯦꯖꯔ ꯃꯁꯥꯅ ꯕ꯭ꯔꯥꯟꯁ ꯃꯦꯅꯦꯖꯔꯁꯦ ꯆꯤꯡꯈꯩꯗ ꯍꯥꯞꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯅꯦꯖꯔ ꯍꯥꯏꯕ ꯑꯣ ꯃꯦꯝ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯃꯦꯝꯅꯤ ꯈꯪꯉꯝꯃꯗꯤ ꯑꯩ ꯃꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯅꯤꯕ ꯑꯗꯣ ꯁꯥꯎꯕꯤꯅꯨꯀꯣ ꯃꯦꯝ ꯈꯪꯉꯦ ꯑꯩꯁꯨ ꯑꯗꯨꯅꯅꯦ ꯃꯦꯅꯦꯖꯔꯒꯤ ꯄꯣꯖꯤꯁꯟꯁꯦ ꯆꯤꯡꯈꯩꯅ ꯐꯪꯉꯤꯁꯦ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯈꯟꯗꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯦ ꯆꯤꯡꯈꯩ ꯂꯥꯛꯑꯣ ꯅꯪꯒꯤ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯨꯒ ꯉꯥꯏꯈꯣ ꯃꯂꯦꯝ ꯃꯦꯝ ꯑꯦꯝꯄ꯭ꯂꯣꯏꯁꯦ ꯀꯔꯝꯕ ꯍꯥꯞꯀꯅꯤ ꯍꯥꯞꯄꯣꯏ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯀꯣ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯃꯦꯝ ꯈꯨꯗꯤꯡꯃꯛ ꯑꯩ ꯐꯅꯕ ꯁꯤꯟꯖꯔꯒꯦ ꯊꯣꯏꯕꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ